Lukhak Kom Kouba Lyrik ama Phongkhre IMPHAL West District manung CHANNA LEIBA SINGJAMEIDA LEIBA Book and Coffee da Lukhak Kom HAIRIBA Lyrik asi Phongkhre Tharamadda President Member Oina Yumlambam Ibom Cha renowned writer Ningthauza Lancha eminent filmmaker Moirangthem Loya environmentalist na Sarugyaki Tharamadda Aiba Thawan amasung Suresh Khoraizam anina phongdokibada Hauzik lamdam asida punna himinari bai khoi masalgi marakta amana amabu Jingthanabagi wakal thadokuna amana amabu inkhatnaduna punna himinasi habigi wakalonda Phongba Lyrik amani haina aiba anina phongdokre aina manung da sele ko to te le report amagi yaw duga akoina sigi potse oi mamang du na amma kana koi mamang da lai duga writer ma ang ya adi situation duna ti bani duga matom da thopani da hiding de suppose phenomenon lai bagi direction phenomenon lai kana matom da thopani ha di hiding de duga sida hanagi masagi dum mamang da lai ko sigi koi adi moi question adi hangamba question adi potodum sathara pasida buji akoyusu adi samdhava ai samdhava ai siko samdhava de ma ta potodum lai hai ne kana adi conflict na makhawin sa dala for example Lukhak Kom Kouba je ai de akhogi lamje sida so ningtam na phone bo kanam lai trai tai pura Lukhak ta koi lupagal lai minaraga Lukhak sidagi nang amadi kakhalo na igi nang na kakhatpagi mota akhoi je amana pairaga Lukhak Kom sida chingda namjin na bagi adugi nungsi to hon beida mota Lukhak Kom man maina thon di like मैम पाबियो अदुगा कोई वाकई खंथा बगी मीडियम शानदा कोई कुनाई सिदा खोंगोक पंगम बखरदी अमोट बखर खोंगोक पंगम नबा ओई कुना कोमन